ꯍꯧꯈꯤꯕ ꯊꯥꯡꯖꯗꯒꯤ ꯍꯧꯔꯒ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯗꯅ ꯑꯩꯈꯣꯏꯒꯤ US ꯑꯃꯗꯤ ꯏꯖꯔꯦꯜꯅ ꯏꯔꯥꯟꯗ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯥꯟꯒꯤ ꯁꯨꯄ꯭ꯔꯤꯃꯣ ꯑꯌꯥꯇꯣꯂꯥ ꯈꯥꯃꯦꯅꯤ ꯑꯃꯗꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯑꯥꯔꯃꯤ ꯆꯤꯐ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯅꯨꯃꯤꯠ ꯅꯤꯐꯨꯅꯤ ꯆꯨꯞꯅ ꯐꯣꯡꯗꯣꯛꯀꯗꯧꯔꯤ ꯍꯥꯏꯔꯤ ꯃꯁꯤꯗ ꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯃꯇꯥꯡ ꯃꯁꯤꯗ ꯂꯩꯈꯤꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯌꯥꯇꯣꯂꯥ ꯈꯥꯃꯦꯅꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛꯁꯤ ꯏꯟꯗꯤꯌꯥꯗꯗꯤ ꯀꯔꯤ ꯀꯃꯥꯏꯅ ꯂꯥꯛꯄ ꯌꯥꯏ ꯑꯣꯖꯥ ꯀꯤꯔꯟ ꯃꯁꯦ ꯍꯧꯖꯤꯛ ꯇꯧꯕ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜꯒ ꯁꯤꯖꯤꯟꯅꯕ ꯍꯧꯕ ꯄꯣꯠꯁꯤ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯩꯈꯣꯏꯅ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯒꯤ ꯌꯥꯝ ꯇꯝꯊꯤꯕ ꯃꯗꯨꯒꯤ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯈꯤꯕ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯈꯤꯕ ꯄꯣꯠꯇꯨꯗꯒꯤ ꯑꯃꯨꯛ ꯃꯁꯤꯅ ꯑꯦꯁꯀꯦꯂꯦꯠ ꯇꯧꯔꯛꯑꯒꯗꯤ ꯁꯨꯝ ꯍꯦꯟꯗꯣꯔꯛꯑꯒꯗꯤ ꯊꯥꯔ ꯋꯥꯔ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩ ꯄꯣꯟꯇꯦ ꯑꯗꯨꯒ ꯏꯚꯟ ꯁꯤꯒꯤ ꯀ꯭ꯂꯦꯝꯁꯤꯡꯁꯤ ꯅ꯭ꯌꯨꯁ ꯃꯤꯗꯤꯌꯥ ꯆꯦꯅꯦꯜꯁꯤꯡꯗ ꯊꯝꯃꯛꯄ ꯃꯇꯝꯗ ꯑꯃꯗꯅ ꯑꯃꯨꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯑꯃꯗꯅ ꯁ꯭ꯇꯤꯜ ꯂꯩꯔꯤ ꯍꯥꯏꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯇꯧꯅꯩ ꯑꯗꯨꯕꯨ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯗꯗꯤ ꯅꯠꯇ꯭ꯔꯒ ꯃꯁꯨꯝꯕꯗꯗꯤ ꯀꯩꯝꯇ ꯔꯨꯜ ꯂꯣ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯃꯥꯟꯕꯗꯨꯗ USAꯅꯁꯨ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯏꯚꯟ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯚꯦꯅꯦꯖꯨꯂꯥꯒꯤꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯐꯥꯔꯒ ꯄꯨꯔꯒ ꯆꯠꯈꯤꯕꯗꯣ ꯏꯚꯟ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯄꯣꯠ ꯃꯌꯥꯝ ꯆꯠꯊꯔꯛꯄꯁꯤꯅ ꯉꯁꯥꯏꯒꯤ ꯃꯥꯂꯦꯝꯁꯤꯗ ꯑꯩꯈꯣꯏꯅ ꯁꯛꯇꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯩꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯏ ꯃꯁ꯭ꯋꯥꯏꯗ ꯔꯨꯜ ꯂꯩꯇꯦ ꯂꯣ ꯂꯩꯇꯦ UNꯒꯤ ꯀꯩꯅꯣ ꯏꯟꯇꯔꯚꯦꯟꯁꯟ ꯗꯔꯀꯥꯔ ꯂꯩꯇꯦ ꯀꯥꯏꯅ ꯇꯧꯕ ꯄꯣꯠ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯌꯥꯝ ꯁꯥꯊꯤꯕ ꯄꯣꯠ ꯑꯃ ꯂꯥꯛꯀꯅꯦꯕ ꯑꯦꯅꯤ ꯃꯁꯤꯒꯤ ꯄꯣꯠꯁꯤꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯁꯨ ꯃꯗꯨꯒꯤ ꯄꯣꯠꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇꯕꯨꯗꯤ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯥꯏꯔꯒ ꯆꯠꯅꯔꯦ ꯑꯗꯨꯕꯨ ꯃꯨꯁꯂꯤꯝꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒꯤ ꯄꯣꯠꯇ ꯌꯥꯝꯅ ꯃꯣꯏꯈꯣꯏꯒꯤ ꯉꯔꯥꯡ ꯀꯔꯝꯕꯗꯅ ꯃꯣꯏꯒꯤ ꯂꯥꯏꯁꯪ ꯃꯣꯏꯒꯤ ꯃꯣꯛꯁꯇ ꯍꯥꯏꯇꯥꯔꯦꯀꯣ ꯏꯚꯟ ꯐ꯭ꯂꯦꯛꯀ ꯆꯤꯡꯈꯠꯂꯒ ꯑꯩꯈꯣꯏꯒꯤ ꯔꯤꯚꯦꯟꯁ ꯇꯧꯅꯕꯒꯤ ꯁꯨꯃꯥꯏꯅ ꯐ꯭ꯂꯦꯛ ꯆꯤꯡꯈꯠꯄ ꯍꯧꯔꯦ ꯀꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏꯅ ꯎꯕ ꯑꯗꯨꯝ ꯎꯏ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯤꯒꯨꯝꯕ ꯀꯩꯁꯨ ꯅꯠꯇꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯃꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯃꯍꯨꯠꯇ ꯃꯈꯣꯏꯅ ꯁꯦꯝꯒꯠꯂꯤꯕ ꯋꯥꯔ ꯍꯦꯠ ꯃꯌꯥꯝ ꯑꯃ ꯑꯗꯩ ꯏꯀ꯭ꯋꯤꯞꯃꯦꯟ ꯃꯌꯥꯝ ꯑꯃ ꯋꯥꯔ ꯁꯤꯖꯤꯟꯅꯒꯗꯧꯕ ꯃꯌꯥꯝꯁꯤꯒꯤ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯇꯧꯅꯔꯛꯄ ꯑꯗꯒꯤ ꯃꯁꯤꯒꯤ ꯎꯠꯊꯣꯛꯅꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯅꯣꯁꯦꯟ ꯀꯃꯟ ꯄꯤꯄꯜ ꯁꯤꯚꯤꯂꯤꯌꯟꯁꯤꯡꯗꯗꯤ ꯌꯥꯝ ꯊꯤꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯩ ꯑꯗꯨꯅ ꯏꯚꯟ ꯂꯥꯟ ꯆꯪꯉꯤꯕꯁꯤꯡꯁꯤꯁꯨ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯄ ꯀꯥꯟꯗ ꯁꯤꯅꯤ ꯆꯪꯅꯤ ꯈꯪꯗꯅ ꯆꯠꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯃꯁꯥꯗ ꯃꯤꯅ ꯀꯥꯞꯄꯛꯑꯁꯨ ꯃꯣꯏꯅ ꯀꯥꯞꯄ ꯌꯥꯕꯁꯨ ꯈꯨꯠꯂꯥꯏ ꯑꯃꯃꯝ ꯄꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯡꯗꯨꯗꯤ ꯁꯣꯜꯖꯔꯁꯤꯡ ꯅꯠꯇ꯭ꯔꯒ ꯑꯥꯔꯃꯤꯁꯤꯡꯗꯨ ꯆꯠꯀꯅꯤ ꯑꯗꯨꯒ ꯀꯃꯟ ꯄꯤꯄꯜꯁꯤꯡꯗꯗꯤ ꯀꯣꯂꯣꯝ ꯄꯥꯏꯔꯒ ꯂꯩꯖꯕ ꯑꯗꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯊꯥꯡ ꯄꯥꯏꯔꯒ ꯂꯩꯖꯕꯗꯨꯅ ꯑꯗꯨꯝꯕ ꯌꯥꯝꯅ ꯍꯥꯏꯂꯤ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯗ ꯋꯦꯄꯟ ꯃꯌꯥꯝ ꯊꯦꯡꯅꯔꯨꯕ ꯉꯝꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯃꯄꯨꯝ ꯑꯣꯏꯅ ꯄꯨꯂꯞ ꯃꯄꯥꯛ ꯑꯣꯏꯅ ꯁꯤꯕꯩ ꯄꯣꯠ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛ ꯏꯚꯟ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯐ꯭ꯂꯥꯏꯠ ꯃꯌꯥꯝ ꯑꯃ ꯏꯟꯗꯤꯌꯥꯗꯒꯤ ꯄꯥꯏꯕ ꯐ꯭ꯂꯥꯏꯠ ꯃꯣꯔ ꯗꯦꯟ 450 ꯐ꯭ꯂꯥꯏꯠ ꯉꯔꯥꯡ ꯀꯦꯟꯁꯦꯜ ꯇꯧꯕꯒꯤ ꯄꯣꯠ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯀꯣ ꯑꯗꯣ ꯁꯤꯒꯨꯝꯕ ꯄꯣꯠ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯐ꯭ꯂꯥꯏꯠꯁꯤ ꯃꯇꯝ ꯑꯃ ꯃꯤꯟꯁ ꯑꯣꯐ ꯀꯝꯃꯨꯅꯤꯀꯦꯁꯟ ꯑꯗꯨꯒ ꯌꯥꯝꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯕ ꯅꯠꯇ꯭ꯔꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯇꯧꯕ ꯃꯌꯥꯝꯁꯦ ꯁꯦꯐꯇꯤ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯊꯨꯅ ꯁ꯭ꯄꯤꯗꯤ ꯑꯣꯏꯅ ꯆꯠꯄ ꯌꯥꯔꯦ ꯀꯥꯏꯅ ꯃꯇꯝ ꯑꯃ ꯁꯒꯣꯜꯗ ꯃꯇꯝ ꯑꯃ ꯁꯟ ꯒꯥꯔꯤꯗ ꯃꯇꯝ ꯑꯃ ꯄꯥꯎꯊꯥꯡ ꯄꯨꯔꯒ ꯇꯦꯂꯤꯐꯣꯟ ꯋꯥꯌꯔ ꯄꯨꯕ ꯇꯦꯂꯤꯐꯣꯟꯗꯨꯗ ꯍꯧꯖꯤꯛ ꯃꯣꯕꯥꯏꯜ ꯍꯦꯟꯁꯦꯠ ꯅꯠꯇꯕ ꯇꯧꯅꯔꯤꯉꯩꯗꯗꯤ ꯌꯥꯝ ꯋꯥꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯅꯥꯅ ꯀꯔꯤ ꯊꯣꯛꯏꯁꯦ ꯊꯑꯣꯏꯃꯛꯀꯤ ꯏꯔꯥꯡꯁꯤ ꯅꯝꯃꯒ ꯀꯥꯞꯄꯒ ꯏꯔꯥꯡ ꯍꯦꯟꯅ ꯆꯥꯎꯊꯣꯛꯅꯕ ꯋꯥꯍꯩ ꯊꯝꯕꯁꯨ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦꯕ ꯁꯤꯒꯤꯃꯛꯇ ꯑꯔꯥꯟꯕ ꯃꯌꯥꯝ ꯇꯧꯔꯒ AI ꯊꯣꯛꯂꯛꯄꯗ AI ꯁꯦꯝꯖꯤꯜꯂꯒ ꯇꯧꯕꯁꯨ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯏꯀꯅꯃꯤꯗ ꯌꯥꯝ ꯆꯥꯎꯅ ꯁꯣꯛꯍꯟꯕꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯃꯤꯁꯤ ꯐ꯭ꯂꯥꯏꯠ 150 ꯗꯤꯇꯦꯟ ꯇꯧꯔꯒ ꯀꯦꯟꯁꯦꯜ ꯇꯧꯔꯒ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯃꯌꯥꯝꯗꯨꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯒꯗꯕ ꯑꯊꯨ ꯑꯀꯥꯏ ꯃꯥꯅ ꯇꯧꯖꯅꯤꯡꯕ ꯅꯪꯗꯕ ꯈꯣꯠꯇꯕ ꯗꯦꯟ ꯑꯗꯨꯝ ꯄꯥꯏꯕ ꯌꯥꯈꯤꯗꯅ ꯂꯩꯔꯒꯅ ꯅꯥꯀꯟ ꯂꯥꯞꯅ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯅꯤꯌꯔ ꯑꯦꯟ ꯗꯤꯌꯔ ꯋꯟꯁ ꯂꯩꯅꯕꯒꯤ ꯄꯣꯠꯁꯨ ꯑꯗꯨꯝ ꯂꯥꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯋꯥꯔ ꯅꯠꯇ꯭ꯔꯒ ꯈꯠꯅ ꯆꯩꯅꯕ ꯍꯥꯏꯕ ꯄꯣꯠꯁꯤ ꯌꯥꯝ ꯊꯣꯏꯅ ꯀꯥꯟꯅꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯃꯗꯨꯅ ꯗꯦꯕꯂꯞꯃꯦꯟ ꯄꯨꯔꯛꯀꯗꯧꯕ ꯅꯠꯇꯦ ꯑꯣꯟꯂꯤ ꯗꯤꯁꯇ꯭ꯔꯛꯇꯤꯞ ꯅꯦꯆꯔ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯋꯥꯔꯗ ꯎꯔꯤꯕꯁꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠ ꯑꯦꯅꯤꯃꯤ ꯍꯦꯇꯔꯁ ꯃꯌꯥꯝ ꯑꯃ ꯁꯤꯗ ꯋꯥꯔꯗꯒꯤ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯅ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅꯁꯨ ꯋꯥꯔꯒꯤ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯄꯤꯁ ꯀꯤꯄꯤꯡ ꯐꯣꯔꯁꯦꯁꯁꯤꯡ ꯑꯗꯨꯒ ꯄꯤꯁ ꯂꯚꯔ ꯄꯤꯄꯜ ꯃꯌꯥꯝꯗꯨꯕꯨ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯃꯗꯨꯒꯤ ꯑꯦꯠꯂꯤꯁ ꯀꯝꯃꯨꯅꯤꯀꯦꯁꯟ ꯅꯦꯒꯣꯁꯤꯌꯦꯁꯟ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯊꯣꯛꯑꯒ ꯋꯥꯔ ꯍꯥꯏꯁꯦ ꯌꯥꯔꯤꯃꯈꯩ ꯇꯧꯗꯕꯅ ꯐꯩ ꯃꯔꯝꯗꯤ ꯏꯚꯟ ꯋꯥꯔꯃꯛ ꯅꯠꯇꯕ ꯋꯥꯔ ꯇꯥꯏꯞ ꯁꯤꯆꯨꯋꯦꯁꯟꯗ ꯖꯁ ꯑꯦ ꯁ꯭ꯃꯣꯜ ꯀꯟꯐ꯭ꯂꯤꯛ ꯀ꯭ꯔꯥꯏꯁꯤꯁ ꯑꯃꯗꯒꯤ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯂꯨꯞ ꯑꯅꯤ ꯀꯩꯅꯣꯒꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯇꯥꯍꯟꯅꯕ ꯍꯣꯠꯅꯕ ꯑꯗꯨꯕꯨ ꯑꯦꯒꯦꯟꯁ ꯗ ꯌꯨꯅꯤꯌꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯦꯒꯦꯟꯁ ꯗ ꯁ꯭ꯇꯦꯠ ꯇꯥꯕꯗ ꯍꯧꯖꯤꯛ ꯆꯍꯤ 3 ꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯕ ꯃꯇꯝꯗ ꯊꯦꯡꯅꯔꯤꯕꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯕꯣꯝ ꯇꯣꯞ ꯍꯥꯟꯅ ꯀꯥꯞꯄꯝꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯁꯨꯒꯤ ꯇꯧꯅꯔꯤꯕ ꯍꯧꯖꯤꯛ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯇꯧꯅꯔꯤꯕ ꯉꯔꯥꯡꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯦꯡꯀꯔꯅ ꯍꯪꯕꯤꯔꯤꯕ ꯄꯣꯠꯇꯨ ꯅꯠꯇꯕ ꯃꯆꯥ ꯇꯧꯅꯕꯁꯤꯐꯥꯎꯗ ꯍꯧꯖꯤꯛ ꯄ꯭ꯔꯖꯥꯁꯤꯡ ꯀꯌꯥꯝ ꯋꯥꯏ IDPs ꯀꯌꯥ ꯁꯐꯔ ꯇꯧꯏ ꯒꯚꯔꯟꯃꯦꯟꯠ ꯂꯩꯉꯥꯛ ꯑꯃ ꯂꯩꯕ ꯉꯝꯗꯦ ꯃꯈꯣꯏꯅ ꯍꯥꯏꯕ ꯄꯣꯠ ꯃꯤꯌꯥꯝꯅ ꯊꯥꯖꯗꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯌꯦꯡꯉꯨ ꯃꯥꯡꯈ꯭ꯔꯕ ꯆꯍꯤ 3ꯗꯨꯒꯤ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯊꯧꯔꯝ ꯇꯧꯍꯧꯗꯕꯁꯤꯡꯗꯨ ꯐꯨꯀꯠꯂꯒ ꯇꯧꯒꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯄꯥꯁꯣꯏꯒꯤ MLAꯅ ꯍꯥꯏꯔꯛꯄ ꯄꯣꯠ ꯂꯩ ꯗꯦꯟ ꯑꯩꯈꯣꯏꯅ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯑꯣꯐ ꯀꯃꯤꯁꯟ ꯑꯣꯐ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯑꯩꯈꯣꯏꯅ ꯁꯦꯝꯃꯤ ꯑꯗꯨꯒꯤ ꯊꯣꯛꯈꯤꯕ ꯁꯦꯝꯈꯤꯕ ꯄꯣꯠꯇꯨꯗ ꯃꯥꯅ ꯔꯤꯖꯥꯏꯅꯦꯁꯟ ꯇꯧꯔꯒꯦꯅ ꯊꯥꯔꯛꯄꯗꯒꯤ ꯃꯗꯨ ꯑꯦꯛꯁꯦꯞ ꯇꯧꯈꯤꯕꯗꯒꯤ ꯃꯗꯨꯒꯤ ꯍꯥꯟꯅ ꯊꯥꯔꯛꯏꯗꯨꯅ ꯑꯖय ꯂꯝꯕꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯒꯨꯋꯥꯍꯥꯇꯤ ꯍꯥꯏ ꯀꯣꯔꯠꯀꯤ ꯆꯤꯐ ꯖꯁꯇꯤꯁ ꯊꯥꯖꯤꯜꯂꯛꯄꯗꯒꯤ ꯍꯧꯖꯤꯛ ꯉꯔꯥꯡꯗꯒꯤ ꯍꯥꯏꯕ ꯇꯥꯔꯤꯛ 1ꯗꯒꯤ ꯑꯃꯨꯛ ꯅꯧꯅ ꯑꯩꯈꯣꯏꯒꯤ ꯕꯜꯕꯤꯔ ꯁꯤꯡ ꯆꯧꯍꯥꯟꯅ ꯑꯩꯈꯣꯏ ꯐꯣꯔꯃꯔ
kind of Chief Justice of Supreme Court of India na madugi poto under subsection 3 subsection 3 of section 3 of Commission of Inquiry Act 1952 60 of 1982 gi matung 52 gi matung ina ma amu hape na khoi toris ni ado swais de koina even India gi manung chanari ba India manung dagi oiba pot administration gi pot democracy gi de masak thieli 164 khoi is the phajana intis na sin bi de Manipur da kaina koina ga hainari ba ari BNS section 1 da hainai pot che international law da sumbu war gi pot thol matam da magi towan ba guidelines ma am si ya de Red Cross ki adu gi ada gi si ge lei bu ji da even swing yeng dana ngasai bomb mayam to mayam marak to even ballistic missile mayam sin even nuclear sin rakoi pot lak tara gadi koi gi maliam de ke dum mioi ba khunai hai ba se adum ngasi khoina chakhat labani khubak mayai da maliam khudima nangi khubak ta connect to yara bani haina legi bu matam ji da chakhat labu matam ji da 21st century da koi gi mioi ba khunai hai ba se maliam de gi mutkhi ba yana lei hai ba pot se khanda bira kanda masi war to ri kangu sing sin su khoina yo koi gi pot si yo gi bi yo da bi khoina pamja ba koi gi observation opinion appeal da di war ji yare makai thok tana ba lepina ba tawba aduga mioi ba punsi mamal mioi ba gi nungsi chana lemina ba potuna maduna kaino oraga koi khusam naraga satmin na baduna apa ba khongthang amu oigane na ismai tamsake. Okay, thank you very much.